December ki tang kunga mapan lising iniga kunmari sida akoi Awal district ki oina kogi DFO ibiribi madam Gisili na isingbiduna koi wildlife explorers Manipur ga kusam narga Awal district ki maru oiba isik yamna taba pat mafum ani ka khangal charga koi isik mising thibagi thawag asi pangthok chehi tiên như mông đó koi myam isik masing thiba loiraga koi pullaga koi kano tawjere karam ma uchik ki jat sing haidi species sing leibagi haido koi teli tawjere tinjan jare aduga chorakna koi result ama phange aduga total count ki koi amukka khara kupthana amaga adjustment tawna gado khara leibo maramna koi hujungmak total count ki bije bangam jagi roi na hojik aina thamjaningi se koi gi eco part amasung kharung part ta kari uchek species tarage haibisi ai tang phungdok chelingi mamang chahi ahum mari dagi koi uchek masing thiraga lakchabani handak kisiga tharaga mairak suwagum oramgadra haina khanjare ko oram adu mai tang sure oidre kaigino da survey oina tawba su yaugre adagi just visit oina tawraga kai tawba su yaugre aduna kupthagadi ai haibu ngamdre adu hojiki oina ai result ungta pijege hojik kainoda kharungpata koi mafam nipan da koi masing thijai kainoda hana koina map te yengaga magi geo coordinate mayamji koina assign tawga mafam ji si mafam ji da promising oi si mafam ji promising oi haina koina mafam chingji da check taramba yai haina koina hana khandok charaga koigi members singje ani hazabane kainoda sport amada andu sport mafam nipan ni kharangpat karantawje koina thigrise aduda phangakpa result oina koina kano total da useng masingji kharungpat ki oina usek species si humpu taret 67 asi phangje masi mamang cheida phangibadagi handak kisina hele haina aina lawje koina helamgani aina in lawje aduga mamangda thengnagidaba usek khara maming pallabda falkete daksi mamangda sida record leite sima thengnajare masima yam nungaiba paw amani kharungpat ki oina dumai tawdana atangba migratory bird haitare miramdagi pairako migratory bird ki manungda khara tangi haina longnaba koigi threaten oiraba mi atopa india gi atopa mafamdadi kharasu hena tangba koi sidana khatang toina thengnaba adusu sida thengnei mamingna koigi ferruginous pochard haise ferruginous pochard si maitironda nganu mitnobi haijai mamita mamising nowe adagidi kitanga tangboda khara toina thengnadabda koigi tufted duck haise asisu nganu irupi makhal amani tufted duck sisu ngasi thengnajai adagidi Pablo sisu maju endangered ni maju koigi
ꯃꯄꯥꯟ ꯂꯝꯒꯤ ꯕꯣꯔꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠ ꯂꯤꯁꯇ ꯌꯥꯝ ꯌꯥꯎꯒꯟꯕ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯃꯈꯜ ꯑꯃꯅꯤ ꯀꯩꯒꯤꯅꯣꯗ ꯑꯇꯩ ꯃꯐꯝꯗ ꯄꯥꯛ ꯊꯦꯡꯅꯒꯗꯕ ꯑꯗꯨꯅ ꯂꯣꯛꯇꯥꯛꯇꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯃꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯔꯨꯡꯄꯥꯠꯇ ꯔꯦꯀꯣꯔꯠꯇ ꯆꯪꯉꯤꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯨꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔꯨꯡꯄꯥꯠꯀꯤ ꯀꯩꯅꯣꯁꯤ ꯍꯨꯝꯐꯨꯇꯔꯦꯠꯁꯤ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯖꯔꯦ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯕꯁꯤ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯠ ꯃꯁꯤꯡꯁꯤ 4ꯅꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯅꯤꯅ ꯁꯥꯕ ꯇꯤꯝꯅ ꯆꯠꯂꯒ ꯃꯁꯤꯡ ꯊꯤꯕꯅꯤ ꯃꯗꯨꯗ ꯏꯀꯣ ꯄꯥꯠꯁꯤꯗꯁꯨ ꯃꯁꯤꯡꯁꯤ ꯇꯣꯇꯦꯜꯗ ꯃꯁꯤꯡ 38 ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯀꯣ ꯄꯥꯠꯀꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛꯀꯤ 38ꯁꯦ ꯑꯩꯈꯣꯏ ꯁꯤ ꯑꯌꯨꯛ ꯉꯥꯏꯍꯥꯛꯇꯪꯗ ꯊꯤꯕꯗꯅꯦꯕ ꯑꯗꯨꯒ ꯏꯀꯣ ꯄꯥꯠꯀꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯏꯀꯣ ꯄꯥꯠꯁꯤ ꯑꯌꯨꯛꯇ ꯊꯦꯡꯅꯕꯒ ꯑꯗꯒꯤꯗꯤ ꯅꯨꯡꯊꯤꯟꯗ ꯊꯦꯡꯅꯕꯒ ꯑꯁꯤ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯅꯨꯡꯊꯤꯟꯗ ꯄꯨꯟꯕ ꯎꯆꯦꯛ ꯀꯥꯡꯒꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯌꯥꯝꯅ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯎꯔꯤꯠꯀꯤ ꯖꯥꯠ ꯍꯥꯏꯇꯥꯔꯦ ꯎꯔꯤꯠ ꯍꯥꯏꯔꯒꯗꯤ ꯋꯤꯚꯔ ꯕꯔꯗꯁꯦ ꯋꯤꯚꯔ ꯕꯔꯗꯀꯤꯁꯤꯗ ꯅꯨꯡꯊꯤꯟꯗ ꯆꯥꯝꯃꯒꯤ ꯁꯪꯒꯨꯗ 200, 300, 400, 500ꯒꯤ ꯁꯪꯒꯨꯗ ꯄꯥꯏꯕ ꯋꯤꯚꯔ ꯕꯔꯗ ꯃꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯎꯔꯤꯠ ꯃꯈꯜꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯇꯅ ꯑꯃꯐꯥꯎ ꯎꯕ ꯐꯪꯉꯛꯇꯕ ꯇꯦꯟꯒꯤ ꯃꯑꯣꯡꯗ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯑꯗꯨꯝ ꯐꯪꯒꯗꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯏꯀꯣ ꯄꯥꯠꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯞꯇꯔꯁ ꯍꯥꯏꯇꯥꯔꯦ ꯎꯃꯥꯏꯕꯤꯒꯤ ꯖꯥꯠꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯁꯤꯒꯤ ꯏꯀꯣ ꯄꯥꯠꯁꯤꯗ ꯔꯦꯞꯇꯔꯒꯤ ꯃꯈꯜꯁꯤꯗ ꯅꯣꯡꯃꯅ ꯑꯃ ꯊꯦꯡꯅꯅꯤ ꯍꯥꯏꯗꯤ ꯃꯈꯜꯁꯤ ꯑꯗꯨꯒ ꯊꯦꯡꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯅꯤꯒ ꯅꯠꯇꯕ ꯍꯦꯛꯇ ꯎꯪꯉꯒ ꯂꯩꯔꯒ ꯄꯥꯏꯔ ꯂꯩꯕ ꯍꯦꯛꯇ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯂꯩꯒꯟꯕ ꯀꯩꯅꯣꯝ ꯑꯣꯏꯌꯦꯕ ꯏꯀꯣ ꯄꯥꯠꯁꯤ ꯑꯗꯨ ꯏꯀꯣ ꯄꯥꯠꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 38 ꯈꯛ ꯊꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯀꯣ ꯄꯥꯠꯀꯤ ꯃꯔꯨ ꯑꯣꯏꯕꯁꯤꯗꯤ ꯑꯉꯛꯄꯅꯦꯕ ꯉꯁꯤ ꯎꯕꯁꯤ ꯅꯠꯇꯕ ꯍꯌꯦꯡ ꯑꯃꯨꯛ ꯊꯤꯕ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯑꯃꯃꯨꯛ ꯑꯣꯏꯕ ꯌꯥꯏꯑꯕ ꯏꯀꯣ ꯄꯥꯠꯁꯦ ꯏꯀꯣ ꯄꯥꯠꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯑꯇꯥꯡꯕ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯛ ꯊꯦꯡꯅꯗꯕ ꯃꯌꯥꯝ ꯑꯃ ꯔꯦꯞꯇꯔ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯕ꯭ꯔꯦꯁꯇꯦꯠ ꯕꯟꯇꯤꯡ ꯍꯥꯏꯅ ꯌꯥꯝ ꯇꯥꯡꯕ ꯀꯌꯥꯃꯨꯛ ꯇꯥꯡꯒꯦꯗ ꯑꯦꯟꯗꯦꯟꯖꯔꯅꯤ ꯀ꯭ꯔꯤꯇꯤꯀꯦꯜꯂꯤ ꯑꯦꯟꯗꯦꯟꯖꯔꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯃꯐꯝꯁꯤꯗ ꯐꯪꯉꯤ ꯍꯥꯏꯕꯁꯤꯐꯥꯎꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯏꯕꯔꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯄꯤꯕ ꯃꯇꯝꯗ ꯁꯤ ꯃꯐꯝꯁꯤꯗ ꯐꯪꯉꯤ ꯍꯥꯏꯁꯦ ꯃꯣꯏ ꯍꯥꯏꯗꯣꯔꯛꯑꯣꯏꯕ ꯀꯩꯒꯤꯅꯣꯗ ꯀ꯭ꯔꯤꯇꯤꯀꯦꯜꯂꯤ ꯑꯦꯟꯗꯦꯟꯖꯔ ꯑꯣꯏꯕꯁꯤꯒꯤ ꯃꯐꯝꯁꯤ ꯃꯤ ꯈꯪꯍꯟꯗꯦꯕ ꯑꯗꯨꯒꯨꯝꯕ ꯎꯆꯦꯛꯁꯤꯁꯨ ꯂꯩꯌꯦꯕ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯀꯣ ꯄꯥꯠꯁꯤꯗ ꯁꯤꯅꯤ ꯏꯀꯣ ꯄꯥꯠꯀꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯏꯀꯣ ꯄꯥꯠ ꯑꯃꯁꯨꯡ ꯈꯔꯨꯡ ꯄꯥꯠꯁꯤ ꯀꯌꯥꯃꯨꯛ ꯃꯔꯨ ꯑꯣꯏꯒꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯎꯆꯦꯛꯀꯤ ꯂꯟ ꯍꯥꯏꯇꯥꯔꯦ ꯎꯆꯦꯛ ꯃꯌꯥꯝꯒꯤ ꯂꯟꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯏꯀꯣ ꯑꯃꯁꯨꯡ ꯈꯔꯨꯡ ꯄꯥꯠꯁꯤ ꯎꯆꯦꯛꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯑꯣꯡꯗ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯔꯛꯇꯦꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯁꯤꯕꯨ ꯌꯣꯛꯈꯠꯄ ꯉꯝꯈ꯭ꯔꯕ ꯀꯨꯏꯔꯣꯏꯕ ꯏꯀꯣ ꯇꯨꯔꯤꯖꯝꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯏꯍꯧ ꯑꯃꯁꯤ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯀꯣ ꯄꯥꯠꯀ ꯈꯔꯨꯡ ꯄꯥꯠꯀꯁꯤ
ꯁ꯭ꯇꯥꯔ ꯐꯪꯒꯅꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯠꯇ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯅꯦꯕ ꯑꯗꯨꯅꯤ ꯃꯁꯤꯁꯦ ꯂꯣꯀꯦꯜꯒꯤ ꯃꯤꯁꯤꯡꯅ ꯈꯤꯇꯪ ꯈꯟꯊꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯈꯟꯊꯔꯒ ꯇꯨꯡꯒꯤ ꯁꯥꯡꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯟꯅꯕꯤꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯊꯧꯕꯥꯜ ꯐꯣꯔꯦꯁ ꯗꯤꯕꯤꯖꯟ ꯑꯃꯁꯨꯡ ꯋꯥꯏꯜ ꯂꯥꯏꯐ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯉꯩꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯇꯔ ꯕꯥꯔꯠ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯆꯕꯅꯤ ꯉꯁꯤꯒꯤ ꯋꯥꯇꯔ ꯕꯥꯔꯠ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯒꯤ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯞꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯗꯇꯥ ꯑꯃ ꯗꯇꯥ ꯕꯦꯁ ꯂꯥꯏꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯐꯣꯔ ꯏꯟꯇꯔꯚꯦꯟꯁꯟ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯀꯔꯝꯕ ꯀꯔꯤ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤꯒꯤ ꯗꯇꯥ ꯂꯥꯏꯟ ꯑꯃ ꯗꯇꯥ ꯕꯦꯁ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯗꯣ ꯇꯧꯅꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯖꯥꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯔꯦꯁꯤꯗꯦꯟ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔꯠꯁꯤꯡꯁꯦ ꯋꯥꯏꯜ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯐꯖꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯎꯆꯦꯛ ꯀꯥꯞꯄ ꯍꯥꯠꯄ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯜꯇꯤ ꯄꯤꯔꯤꯕꯁꯦ ꯉꯁꯥꯏꯒꯤ up to 6 months imprisonment ꯑꯗꯨꯒ up to 5 lakhs ꯐꯥꯏꯟ ꯇꯧꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯎꯆꯦꯛꯁꯤꯡꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯤꯁꯤ ꯑꯗꯨꯒ ꯐꯅꯕ ꯇꯧꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ